Online Manipur YouTube channel as we be mayam pum namakpu amukahna taramno oksari. Many cries and requests from both the communities Meitei and Kuki to end this violence. People are suffering. Meitei gi ima amana sukapi, Kuki gi ise amana sukapi. Akhoi yamna ware. Let's put this to an end. Praying for peace and solutions. My prayers to all the families and victims, not against any community, but to persons who are creating violence. Hope this ensures. Mayam please, akhoi iram damse santi puraklasi. Duga han bagi update sidi Saiton Nganukonda combined force ka nongmei kapnabada kuki UG mari sire Surasanpur amasung Bisnupur district ke lona mafam kaya murum de logi wangmada thapuk toba meeoi kaya leire haiba kaknaba paw ama phangbadagi mafam duda sangsir luba combined force ke team da nongmei kapsilakpadagi handuna kappada kuki UG group amagi kadar mari sire thajaba yaba mafamdagi phangba paw na hai state ase thuna yangna sandoraklib kanglup ki irang asi laksin naba security force na yamna kupna engsilingai ki charakta pamdaba thodok thokhan naba Kulai paiba khutpu ama leire haiba paw ama phangbadagi mafamduda combined force ki team ama ngasi ayuk sangsin khibani team aduna singnabe yaba mafam sangsin duna thi humbagi thabuk chat thringa je sakhang daba kulai paiba meeoi kharna nongmei kapsilakpa haurakhi khudakta security force na su handuna nongmei kappada UG mari sikhibani amasung makhoidagi nongmei mari recover tawre hairi awang bathaki police ki source amana hai leikidrabu ko ki UG group amagi kadar mari aduna sikhiba mafam du Churasanpur district singba Maram na asiba haksang sing adu masak khangdok naba amasung postmortem gi thabuk sing tawna naba Churasanpur police ta sinnakre asiba mari maki masak ming sapsana khangbangam Churasanpur police station na FIR lokhatkre aduga atopa update amadana chingthokpa thingba lakpasingda nongmei kappada meeoi ama sokle Churasanpur district ta cheng pukhigadore haiba tanabadagi sangai prouda leiba chenggi godown manak nakpada leiba miyam hupsilaktuna thingnaba hotnarakpada paramilitary forcing nongmei kappada naha ama mabukta panduna sokre ngarang nungthin pung mari adwaida paramilitary forcing na ngak senduna truck ani da cheng loba lakhi haiba cheng adu pukragadi chaba phanglaroi haina Lauduna naha mayam ama maikai kayadagi thomjin rakhi miyam adu tangkhaina police amasung paramilitary forcing tear gas cell kamarum kaphi madu phawada hallu yaraktabadagi police na light bullet ka pahorakhi mafam dudagi phangba pauna hai nongmei maruna panduna soklaba meeoi adugi maming oinam ibungo sahi kunganipan kawi mahak tawbung khoktagini khudakta manak nakpada leiba hospital amada pusinduna layengli thajaba yaba mafam dagi phangba pauna hai cheng adu nauna Manipur da thunglak Kiba paramilitary forcing na sana namagidamakta loba lakpani FCI godown dagi cheng pinaba khanghalakpa leite haibadagi consumer affairs food and public distribution Manipur gi godown dagi oina launaba thaurang tawki tungda cheng sing adu godown dagi puraga chatki haina paw asina makhata na hairi aduga makhata ba update asina meitei sing ST oifam thoki Subramaniam Swami Manipur leiriba meitei sing asi India gi constitution gi makhada schedule tribe oibagi hak chapsa na lei hairiba hak asi handak tasu Manipuri high court na mek seng na khang hankrabani maram asina court ki yathang asi ngak na prime minister Narendra Modi na su thabuk tofum thoki haina India gi saknai reba politician Subramaniam Swami na Twitter da thakalakre Twitter gi post asina makhata na hai meitei sing na ST gi Lista san bahibasi makhoi gi phangpham thokpani masida phurup kharna khongjing chengsin bada lumna lawgadaba nate maram asina meitei singbu ST lista san hanlu haina Subramaniam Swami na phongdokre video asi yang bibagi damakta mayam pumnang po amuka hana tagachari anoba amade latest update ke damakta online Manipuri YouTube channel asibu subscribe to view. Thank you so much.